Satsi adati. Ngasi date 22 October 2024 ki ayuk ki first round. Sadadabi panguk to. Nan bas. Yan ha maje cycle ai horok ba dadi kano downhill oina changa ki bari 2017 dagi chahi adum 6-7 years 8 science sure do cycling oina khongda ki ba ji ai yan ha na 2015 ajo 8-9 years sure Asingba mountain biking je ai kaino je knowledge kem khangamde ada 2017 da ina ahamba college ka ba kanda mana cycle am khak leibi ba cycle je aina yam pamna leigiba cycle ne adumaina haurakhi aise ahanbada BMX tagi haurakhi 2008 tagi 2011 bu BMX thorome aduga downhill ji changa isina mamang sahi gi 2023 gi October November swai tagi downhill gi se ai chu pungkui di 2019 se asidai ai chu horak pane adu mang dai road cycling oin toramba atai cycling oina pam amaga sum thorom badagi ching thorok pasida aina off road thorok bai tare road bike sina da ai se mountain bike sang khangam di adagi adumaina ai se katapna research tawraga mountain bike ha position lei jani khang padagi tap som da lakhi mountain biking je downhill tawdringai mamang da di mountain bike te dum pam ba hore chahi ama makhai mung sumai thaujarame downhill oina thawbadi chahi ahum makhai sumai dang suja dangai mountain biking da samna da khoi gi 3 main way ba khar lei ba ko downhill leire adudagi enduro riding se ino no bani khar kuidri ba adudagi cross country racing leire adudagi slope style riding ko si ayamba mari se main major ne ba ko khoi mountain biking om da Why yan ha mara mountain biking ai je adum off road ta thauba sima de mayam na zum idea le ramani khale maton dagi na makha u thaudarak pajine ne maton de makha u thaudarak pa matam je da kyam na matam jangi marak se da obstacle ke leiri jom song da ba berm lei ga da ba agut atong kamaina thorok ko lak pa si mayam je phugai na kan da matam ga phuna duine khwaidi yan han yorok poduna first time tawdine practice study adum akhoi pulap to mena khomina wa si mountain biking enduro sitana akhoi gi stages hoide ba stages se akhoi gi up to ka gani aduga down up ka bisi akhoi count tawre ba timing se just down thawbagi point A to B se asi sina count to the enduro de stamina gumba yam change XC dana moi cross country circuit racing have le adagi cross country marathon haibam leire circuit sina akhoi gi just circuit ama semaga cross country se moi pulap mass start tawraga first time haibam aduga marathon sina kitang sangba circuit tagi like 80 km but circuit on oidaba just sang oina thau akhoi gi sigi downhill gi se akhoi physically yamna kan strong stand oibam change ko strong oibam change aduga isa je flexible oiso amasu change kaino abda crash taw ko pa nang sa je thiega swain maning na langkhala khong na swain thiega lakani ba adu nang flexible oidadi hena nangonda chokpoi chance hele adagi akhoi gi core ama kan basina nangonda cycle se control se hena halai dune ba core kan basina aduna jump tawba adagi nang samna habda kana thawdara pa nang out of control oiba se asi nang khut amu lingak ta yaroi khongi position ama chumda ba yar aduna kitang body di kita khoi fit oin thamda di ade body se physically fit oil ba aduga mountain biking downhill su sum nungti gi practice taw ta ka lai adu nungti gi di practice taw ngam da mina sing na sum nungti ka abdi ngam da mina week am da 2-3 times maximum so taw aduga physical fitness ki matang se gym ju dum darkar lai cycle mountain biking je dum gym haiga khoi explosive workout kumba isometric iotonic sumba exercise mem lay ko siuma su darkar lai adagi core tight core ji am kan ba darkar lai hetare khana hai jai du ai lom do ma le phayo phayin taw jalun na am ni ayu khida Isnadra dia pagan. Soalnya gak yai.
Yare. Okay. Zadre. Fazla nal. Yadre. Hui. Shit cái tàu Yadre ai nal. ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯒ ꯁꯨꯝ ꯄꯨꯜꯂꯛꯄ ꯃꯇꯝꯗ ꯃꯣꯏꯅ ꯃꯥꯎꯟꯇꯦꯟ ꯕꯥꯏꯀꯤꯡꯁꯦ ꯃꯦꯟ ꯑꯣꯏꯅ ꯃꯣꯏꯁꯦ ꯕꯥꯏꯛꯇ ꯑꯣꯏꯅ ꯆꯠꯂꯦ ꯕꯥꯏꯛ ꯐꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯒꯤ ꯃꯦꯟ ꯑꯣꯏꯅ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂ ꯂꯩꯌꯦꯕ ꯃꯁꯥꯒꯤ ꯂꯩꯕ ꯕꯥꯏꯛꯇꯨꯅ ꯇꯧꯗꯕꯤꯗ ꯑꯗꯨꯝ ꯃꯣꯏꯅ ꯊꯧꯕꯗꯤ ꯑꯇꯥꯡꯕ ꯑꯗꯨ ꯄꯤꯕ ꯊꯧꯋꯤ ꯑꯩꯈꯣꯏ ꯁꯤꯗꯤ ꯌꯥꯔꯣꯏ ꯀꯝꯄꯤꯇꯤꯁꯟ ꯌꯥꯎꯕ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯃꯦꯟ ꯑꯣꯏꯅ ꯆꯪꯉꯦ ꯑꯌꯥꯝꯕꯅ तसेंना इसाना पामगदी स्टार्ट तौगेन हाइतारदे अखोय साइकिल तांगे खोले दुगी खाना खलुनु अखोय साइकिल जे तसेंना होंबदी सुम होबे याय जे साइकिल की ज्योमेट्री हैबम लेबको साइकिल की ज्योमेट्री दो तसेंना नंगना अखोय डाउनहिल दा थौबु यागनी यारो हैबे ज्योमेट्री हम लेरेबा अखोय माय हेड एंगल हाइबमा असी हेड एंगल की मतुंगिना दुगा साइकिल की ज्योमेट्री मतुंगिना अखोयना येंकनी साइकिल की असी साइकिल से डाउनहिल थौबु यागदा यारोइद्राना अदुना अहोंबदसु दुम लई अहोंबदो दुम साइकिल ज्योमेट्री दो येंगा सी साइकिल से थौबु यानी हाइर काना अदुदे दुम अहोंबदे हम होबे याय अखोयगी साइकिल से तांगे सिदी अफोर्ड तौबु गमोय खल्लगा तोपीगनु अदुम साइकिल अहोंबदे दुम थौबु याय अखोयगी डाउनहिल गा एंड्यूरो माउंटेन बाइकिंग ना संगी से अखोय फुल सस्पेंशन बाइक संगी फुल सस्पेंशन हाइबदी अखोय साइकिल दा ममांगा मनिंगा पंप पानबसे असी पंप पाल असी पंप याउददी खितंग थौ वाय होय हार्टेल सु दुम स्टार्ट तौबे यायको अदु बट तसेना नंग याम फुदो के तारे प्रोफेशनल चेक के तारे फुल सस्पेंशन ओइन लौरगा अदुदोइन होनाबा चंगे अखोयना सिना मतमदा हार्टेल हाइबसिना सस्पेंशन जे ममांग द फोक खतंग लानी मयाइददी अमु यावररोय अदुगा अतोपा बाइक टाइप सिना फुल सस्पेंशन जिने फुल सस्पेंशन हायगदी ममांग द सस्पेंशन अमा मयाइद अमा लाकनी अदुगा सिगी सस्पेंशन जिगी सांगबगी मतुंगिना बाइक से खाइदोकनी ममिंग अमु ट्रेल बाइक हाइबने एंड्यूरो बाइक हाइबने फुल डाउनहिल बाइक हाइबने अदुगा करिगुंबा बाइक की ट्रैवल जे अखोगी फोक की सस्पेंशन की असांग जे 100 to 130 सिबोक सांगदी अखोइना ट्रेल बाइक ने हाइन लौगनी अदुगा 130 to 160 सिना एंड्यूरो बाइक ने हाइन लौगनी अदुगा 160 दगी मथक 210 बुक सिने होजिकते अदो 200 सिना फुल डाउनहिल बाइक ने अखोइना सिना इजने एंड्यूरो बाइक 130 to 160 or 180 सिबु की केनो सिदा सिना बाइक सि ओइदो Satsi aditi. Ngasi date 22 October 2024 ki ayuk ki first round. ख्वाइदगी अखोइगी लाइबक थीबा हाइगद्रा सी पोचे ओए अखोइ साइकिल अमुक थौनबो होनाबदा जस्ट लाइन अमख हाइदि मिनिट अनि की साइकिल थौनबा चिंगदगी थौदनबो होनाबदा 30 to 30 मैक्सिमम 1 hour बो दम चंगने इंखतबा जगाजु दम यावे ꯃꯌꯥꯝꯅ ꯎꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯕ ꯃꯇꯨꯡꯗ ꯚꯥꯏꯔꯦꯜ ꯆꯠꯄꯒꯨꯝꯕ ꯌꯥꯎꯕꯁꯤꯗꯤ ꯃꯣꯏꯅ ꯊꯧꯗꯕ ꯈꯛꯇꯗꯣ ꯃꯌꯥꯝꯅꯗꯤ ꯎꯔꯦ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯑꯋꯥꯕ ꯃꯌꯥꯝ ꯋꯥꯔꯤꯁꯦ ꯁꯣꯔꯒꯁꯦ ꯊꯕꯦꯠꯀ ꯍꯣꯜꯂꯒ ꯁꯥꯏꯀꯜ ꯏꯟꯈꯠꯄ ꯑꯗꯨꯃꯥꯏꯅ ꯃꯈꯜ ꯊꯦꯡꯅꯔꯒꯦ ꯏꯟꯈꯠꯄꯗ ꯋꯥꯔꯤꯁꯦ ꯃꯇꯦꯛꯀ ꯄꯣꯊꯥꯔꯒ ꯀꯩꯅꯣꯝꯃ ꯑꯆꯥꯅꯕꯕꯨ ꯄꯨꯔꯣ ꯊꯛꯅꯕꯕꯨ ꯄꯨꯔꯣ ꯑꯗꯨꯃꯥꯏꯅ ꯃꯇꯦꯛ ꯄꯣꯊꯥꯔꯒ ꯏꯟꯈꯠꯄꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯌꯥꯝꯅ ꯁ꯭ꯂꯣꯞ ꯑꯣꯏꯕ ꯖꯒꯥ ꯑꯣꯏꯔꯒꯅ ꯄꯣꯔꯒ ꯏꯟꯈꯠꯄꯁꯨ ꯑꯗꯨꯒ ꯅꯣꯡꯒꯨꯝꯕꯒ ꯆꯨꯔꯀꯥꯟꯗꯒ ꯁꯥꯏꯀꯜ ꯊꯧ ꯆꯠꯂꯒ ꯏꯟꯈꯠꯄꯁꯦ ꯅꯥꯟꯊꯨꯔꯒ ꯂꯩꯍꯧꯕ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕꯗꯤ ꯏꯟꯈꯠꯄꯁꯦ ꯍꯥꯏꯗꯤ ꯏꯟꯈꯠꯂꯅꯤ ꯃꯊꯛ ꯌꯧꯔꯅꯤ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯊꯧꯗꯔꯛꯄ ꯑꯗꯨ ꯄ꯭ꯔꯦꯛꯇꯤꯁ ꯑꯃꯨꯛ ꯑꯃꯨꯛ ꯍꯜꯂꯒꯗꯤ ꯑꯃꯨꯛ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗ ꯌꯥꯔꯣꯏꯕ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯍꯥꯏꯁꯦ ꯑꯃꯨꯛꯇꯪ ꯊꯧꯗꯔꯛꯑꯒ ꯍꯦꯛꯇ ꯄ꯭ꯔꯦꯛꯇꯤꯁꯁꯨ ꯆꯤꯡꯗꯦꯕ ꯑꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯟꯗ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯀꯥꯈꯠꯀꯗꯣꯏꯅꯤ ꯁꯦꯝ ꯄ꯭ꯔꯣꯁꯦꯁꯇ 30 minutes ꯑꯗꯨꯃꯥꯏꯅ ꯁꯤꯒꯨꯝꯕꯒꯤ ꯑꯋꯥꯕꯁꯦ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯐꯖꯔꯦ ꯕꯣꯔꯣꯒꯤ ꯃꯁꯦꯛ ꯃꯉꯥꯟꯅ ꯌꯩꯔꯔꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯐꯖꯔꯦ ꯊꯧꯔꯒꯦ ꯐꯖꯅ ꯅꯥꯜꯂꯦꯕ ꯂꯝꯕꯤꯁꯦ ꯅꯥꯟꯊꯨꯔꯒ ꯃꯈꯥ ꯇꯥꯕ ꯁꯣꯏꯔꯣꯏꯗꯣꯏꯅꯦ ꯍꯧꯖꯤꯛ ꯃꯥꯎꯟꯇꯦꯟ ꯕꯥꯏꯀꯤꯡ ꯀꯔꯤꯌꯔꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯗꯤꯃꯣꯇꯤꯚꯦꯠ ꯇꯧꯕ ꯌꯥꯝ ꯌꯥꯎꯋꯦ ꯍꯣꯏ ꯊꯧꯕꯗ ꯑꯩꯈꯣꯏ ꯁꯣꯛꯄ ꯈꯣꯠꯄ ꯄꯩꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗꯤ ꯀꯩꯁꯨ ꯍꯦꯟꯅ ꯊꯣꯏꯅ ꯈꯟꯈꯤꯗ꯭ꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪꯒꯤ ꯁꯥꯏꯀꯜ ꯃꯃꯜꯗꯨꯗꯤ ꯒꯥꯔꯤ ꯑꯃ ꯂꯩꯅ ꯊꯧꯕꯅ ꯐꯩ ꯀꯔꯤꯕꯨ ꯎꯔꯤꯒꯦ ꯈꯣꯠꯂꯤꯒꯦ
ꯃꯌꯥꯝꯗꯤ ꯄꯩꯁꯥ ꯈꯔ ꯄꯨꯁꯜꯂ ꯈꯣꯠꯆꯜꯂ ꯀꯝꯄꯤꯇꯤꯁꯟ ꯆꯠꯂꯒ ꯀꯩꯗꯧꯔꯅꯤ ꯈꯣꯠꯂꯅꯤ ꯏꯃꯥꯟꯅꯕꯈꯩꯗ ꯁꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯒꯥꯔꯤ ꯑꯃ ꯂꯩꯔꯒ ꯏꯃꯨꯡꯒꯤ ꯑꯣꯏꯅ ꯊꯧꯅꯕꯅ ꯐꯩ ꯁꯥꯏꯀꯜꯗꯨꯒ ꯒꯥꯔꯤꯗ ꯃꯃꯜ ꯃꯥꯟꯅꯔꯦ ꯍꯥꯏꯕꯒꯤ ꯏꯁꯥꯗ ꯗꯤꯃꯣꯇꯤꯚꯦꯠꯁꯦ ꯁꯤꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯍꯟꯗꯕꯗꯣ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯨꯝꯕꯁꯦ ꯃꯌꯥꯝ ꯊꯦꯡꯅꯩ ꯑꯗꯨꯒ ꯗꯤꯃꯣꯇꯤꯚꯦꯠ ꯇꯧꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯩꯔꯥꯎ ꯆꯤꯡꯗꯒ ꯁꯨꯝ ꯁ꯭ꯇꯤꯌꯔ ꯊꯧꯕꯗꯒ ꯁ꯭ꯇꯤꯌꯔ ꯀꯥꯏꯔꯦꯒꯨꯝꯕ ꯍꯥꯏꯔꯛꯄ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯄꯔꯇꯤꯗ ꯁꯣꯛꯍꯜꯂꯤ ꯍꯥꯏꯕꯒꯨꯝꯕ ꯑꯗꯒꯤ ꯄꯕ꯭ꯂꯤꯛ ꯗꯤꯁꯇꯔꯕꯦꯟꯁ ꯐꯪꯉꯤ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯀꯃꯦꯟꯇ ꯄꯤꯔꯛꯄ ꯑꯗꯨꯗꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯄꯨꯕ ꯇꯧꯔꯒ ꯂꯧꯔꯒ ꯊꯥꯒꯠꯂꯛꯄ ꯌꯥꯎꯈ꯭ꯔꯦꯕ ꯁ꯭ꯇꯤꯌꯔ ꯀꯥꯏꯍꯜꯂꯤ ꯃꯣꯏꯁꯨ ꯈꯪꯖꯗꯗꯅ ꯇꯧꯔꯤꯅꯤ ꯑꯗꯨꯕꯨꯗꯤ ꯑꯋꯥꯕ ꯍꯥꯏꯔꯒꯅ ꯏꯚꯦꯟꯠꯒꯨꯝꯕ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯃꯇꯥꯡꯁꯦ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯃꯇꯥꯡ ꯂꯥꯛꯄ ꯃꯇꯝꯗ ꯁꯤ ꯈꯜꯂꯒꯗꯤ ꯑꯃꯨꯛꯁꯨ ꯌꯥꯝ ꯆꯠꯅꯤꯡꯗꯦ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜ ꯃꯊꯪ ꯊꯥꯗ ꯁꯨꯃꯥꯏꯅ ꯏꯚꯦꯟ ꯑꯃ ꯑꯔꯨꯅꯥꯆꯜꯗꯅꯤ ꯈꯪꯗꯦ ꯑꯃ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯕ ꯃꯇꯝꯗ ꯆꯠꯅꯕ ꯑꯗꯨꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯩꯒꯤ ꯁꯥꯏꯀꯜ ꯕꯥꯏꯛꯇꯣ ꯄꯨꯅꯕ ꯍꯣꯠꯅꯕ 23-24 kg ꯑꯗꯩ ꯑꯦꯁꯦꯁꯔꯤꯁ ꯑꯩ ꯄꯨꯗꯣꯔꯤꯕ ꯑꯩꯒꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯈꯟꯕꯗ ꯁꯤ ꯁꯨꯝꯕ ꯀꯩꯀꯩꯁꯤꯅꯦ ꯍꯥꯏꯅꯤꯡꯉꯦ ꯑꯋꯥꯕꯗꯤ ꯑꯗꯨ ꯅꯠꯇꯕ ꯃꯤꯀꯨꯞꯇꯤ ꯂꯣꯡꯖꯜꯂꯁꯨ ꯁꯥꯏꯀꯜ ꯀ꯭ꯔꯥꯁ ꯇꯧꯔꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯗꯒꯤ ꯂꯣꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯣꯏ ꯈꯜꯂꯦ ꯂꯣꯏ ꯃꯤꯀꯨꯞ ꯅꯨꯡꯉꯥꯏꯇꯕ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ 하려고 떠오가 나이보 나이 ꯐꯦꯃꯤꯂꯤꯒꯤꯗꯤ ꯐꯖꯅ ꯁꯞꯄꯣꯔꯠꯁꯦ ꯐꯖꯅ ꯄꯤꯕꯤꯔꯦ ꯁꯝꯅ ꯍꯥꯏꯔꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯃꯛ ꯅꯠꯇ ꯇꯥꯔꯒꯁꯨ ꯏꯁꯥꯗ ꯍꯥꯞꯄꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯌꯨꯝꯗꯩꯒ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅꯒ ꯃꯥꯅꯁꯨ ꯃꯦꯟ ꯑꯣꯏꯅ ꯆꯪꯍꯟꯈꯤꯕꯅꯦ ꯑꯗꯣ ꯃꯥꯅꯗꯤ ꯌꯥꯝ ꯊꯤꯅ ꯁꯞꯄꯣꯔꯠꯁꯦ ꯐꯖꯅ ꯄꯤꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯁꯥꯏꯀꯜ ꯊꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯀꯦꯃꯦꯔꯥ ꯑꯃ ꯍꯥꯞꯅꯤꯡꯉꯦ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯅꯕ ꯏꯁꯥꯒꯤ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯃꯌꯥꯝꯗ ꯎꯠꯅꯕꯒꯤ ꯋꯥꯗꯁꯨ ꯅꯠꯇꯅ ꯏꯁꯥꯅ ꯊꯧꯔꯤꯗꯣ ꯀꯔꯤꯅꯣ ꯏꯁꯥꯅ ꯇꯨꯡꯗ ꯌꯦꯡꯖꯗꯣꯏꯅꯦꯕ ꯀꯔꯤꯗ ꯁꯣꯏꯔꯤ ꯈꯣꯠ ꯑꯗꯨ ꯃꯌꯥꯝꯗꯣ ꯌꯦꯡꯅꯤꯡꯕ ꯌꯥꯎꯋꯦ ꯀꯦꯃꯦꯔꯥꯁꯦ ꯂꯧꯒꯦꯗꯤ ꯈꯜꯂꯒ ꯂꯧꯕ ꯉꯝꯗꯕ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯅꯒ ꯂꯩꯔ ꯄꯤꯕꯤꯕ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕꯤꯕꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯅ ꯅꯨꯡꯁꯤꯈꯤꯕ ꯑꯃ ꯔꯦꯁꯁꯦ ꯆꯠꯂꯨꯔ ꯃꯇꯨꯡꯁꯤꯗ ꯁꯣꯛꯑꯒ ꯍꯜꯂꯛꯑꯦ ꯊꯕꯥꯛ ꯁ꯭ꯋꯥꯏꯗ ꯇꯠꯂꯒ ꯁꯥꯡꯅ ꯍꯥꯏꯗꯤ ꯀꯣꯛꯁꯤꯅ ꯌꯩꯔꯨꯔ ꯃꯇꯨꯡꯁꯤꯗ ꯁ꯭ꯋꯥꯏꯗ ꯇꯠꯂꯦ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏ ꯃꯥꯅꯒ ꯍꯤꯒꯥꯒ ꯌꯩꯕꯤꯕ ꯏꯁꯤꯡ ꯑꯁꯥꯕ ꯇꯧꯔꯒ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡꯒꯤ ꯁꯞꯄꯣꯔꯠ ꯍꯥꯏꯕꯁꯤꯗ ꯑꯗꯨꯝ ꯃꯤꯅꯠ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯦ ꯁꯞꯄꯣꯔꯠꯀꯤ ꯃꯇꯥꯡꯗꯗꯤ ꯚ꯭ꯌꯨꯁꯦ ꯌꯥꯝ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯎ ꯃꯔꯛꯁꯤꯗꯒꯤ ꯅꯨꯡꯁꯥ ꯍꯧꯖꯤꯜꯂꯛꯑꯒ ꯋꯥ ꯑꯩꯁꯦ ꯃꯔꯛ ꯑꯃ ꯑꯩꯈꯣꯏꯒꯤ ꯗꯤꯄ꯭ꯔꯦꯁꯟ ꯆꯥꯔꯝꯕꯅꯤꯗ ꯑꯗꯨꯗꯒꯤ ꯁꯦꯡꯅ ꯁꯥꯏꯀꯜꯁꯦ ꯊꯧꯔꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯁꯥꯏꯀꯜꯁꯦ ꯊꯧꯕ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯕ ꯁꯥꯏꯀꯜ ꯊꯧꯗ꯭ꯔꯤꯉꯩ ꯑꯗꯨꯝ ꯏꯁꯥꯁꯦ ꯕꯣꯔꯤꯡ ꯆꯨꯕ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯐꯝ ꯈꯪꯗꯕ ꯑꯗꯨꯗꯒꯤ ꯁꯥꯏꯀꯜꯁꯦ ꯑꯗꯨꯗꯤ ꯊꯧꯕ ꯍꯧꯈꯤꯕꯅꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯃꯥꯎꯟꯇꯦꯟ ꯕꯥꯏꯀꯤꯡꯁꯦ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯁꯦ ꯁꯤꯕꯨ ꯍꯦꯛ ꯇꯧꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐ꯭रीꯗꯝ ꯐꯪꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯆꯔꯒ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯂꯩꯔꯒ ꯑꯩꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯥꯎꯟꯇꯦꯟ ꯕꯥꯏꯀꯤꯡ ꯇꯧꯔꯗꯤ ꯌꯥꯔꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯖꯁ ꯅꯨꯡꯉꯥꯏꯕ ꯈꯛꯇꯅꯦꯕ ꯁꯤꯗꯩ ꯐꯪꯉꯤꯁꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯁꯤꯒꯤ ꯑꯣꯏꯅ ꯇꯧꯕꯅꯦ ꯑꯩ ꯀꯔꯤꯝꯇꯒꯤ ꯅꯠꯇꯕꯤꯗ ꯏꯁꯥ ꯅꯨꯡꯉꯥꯏꯖꯅꯕ ꯍꯥꯟꯅ ꯑꯗꯨꯒ ꯀꯣꯟꯅ ꯑꯩ ꯅꯨꯡꯉꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯌꯔ ꯃꯤꯉꯣꯟꯗꯁꯨ ꯑꯩꯅ ꯇꯧꯔꯤꯁꯦ ꯈꯤꯇꯪ ꯎꯍꯟꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯅꯨꯡꯉꯥꯏꯖꯔꯕ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯗꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯏ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯆꯤꯡꯗꯒꯤ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯁꯨꯃꯥꯏꯅ ꯁꯦꯝꯕ ꯈꯣꯠꯄ ꯍꯧꯔꯛꯄ ꯑꯗꯨꯃꯥꯏꯅ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯤ ꯑꯩ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯕꯩꯅꯦ ꯍꯥꯏꯖꯅꯤꯡꯉꯦ ꯊꯧꯗꯗ꯭ꯔꯤꯀꯥꯟꯗ ꯀꯤ ꯑꯗꯨꯕꯨ ꯊꯧꯖꯜꯂꯒꯦ ꯊꯧꯗꯔ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯛꯄꯗꯣ ꯏꯁꯥꯗ ꯉꯝꯈ꯭ꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯑꯕ ꯏꯁꯥꯗ ꯑꯗꯨ ꯅꯨꯡꯉꯥꯏꯅꯤ ꯈꯟꯕꯒꯤꯗꯃꯛꯇ ꯑꯗꯨꯝ ꯊꯧꯖꯜꯂꯦꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦ ꯂꯣꯡꯕꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ ꯑꯩ ꯑꯗꯨꯝ ꯂꯤꯒꯥꯃꯦꯟ ꯁ꯭ꯇ꯭ꯔꯦꯁ ꯇꯧꯔꯒ ꯊꯥ ꯑꯃꯃꯨꯛ ꯔꯦꯁ ꯂꯩꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯗꯥꯎꯟꯍꯤꯜꯁꯤ ꯖꯁ ꯑꯣꯟꯂꯤ ꯐꯣꯔ ꯁ꯭ꯄꯣꯔꯠꯁ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯃꯥꯏꯟ ꯊꯦꯔꯥꯄꯤꯒꯤ ꯇꯥꯏꯞꯇꯅꯦꯕ ꯅꯨꯡꯉꯥꯏꯕ ꯆꯤꯡ ꯑꯗꯒꯤ ꯅꯦꯆꯔꯒ ꯅꯛꯁꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯑꯆꯤꯛꯄꯗ ꯆꯠꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯑꯗꯨꯗꯒꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯨ ꯐꯪꯉꯦ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯝꯕ ꯗꯤꯄ꯭ꯔꯦꯁꯟ ꯆꯥꯕ ꯑꯗꯨ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯁꯥꯏꯀꯜ ꯊꯧꯔꯒꯗꯤ ꯀꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯇꯦꯕꯜ ꯇꯣꯞ ꯁꯦꯝꯗꯣꯏꯅꯦ ꯁꯤ ꯁꯦꯡꯗꯣꯛꯑꯅꯤ ꯀ꯭ꯂꯤꯌꯔ ꯇꯦꯕꯜ ꯇꯣꯞ ꯍꯧꯖꯤꯛ ꯑꯣꯏꯅ ꯀꯃꯟ ꯑꯣꯏꯅ ꯊꯧꯅꯔꯤꯕ ꯆꯤꯡꯁꯦ ꯃꯥꯎꯟꯇꯦꯟ ꯕꯥꯏꯀꯤꯡꯒꯤ ꯆꯤꯡꯁꯦ ꯑꯋꯥ ꯆꯤꯡ ꯍꯧꯖꯤꯛ ꯅꯣꯡꯃꯥꯏ ꯆꯤꯡ ꯍꯥꯏꯅ ꯈꯪꯅꯔꯤꯁꯦ ꯑꯁꯤ ꯈꯛꯇꯅꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯐꯣꯔꯃꯔ ꯃꯃꯥꯡꯗ ꯊꯧꯔꯝꯕ ꯃꯥꯎꯟꯇꯦꯟ ꯕꯥꯏꯀꯔꯁꯤꯡꯅ ꯊꯧꯔꯝꯕ ꯑꯋꯥ ꯆꯤꯡ ꯍꯥꯏꯁꯤꯗ ꯑꯗꯨꯝ ꯐꯖꯅ ꯃꯥꯎꯟꯇꯦꯟ ꯕꯥꯏꯀꯤꯡꯒꯤ ꯆꯤꯡ ꯍꯥꯏꯅ ꯑꯗꯨꯝ ꯈꯪꯅꯔꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯁꯤ ꯆꯤꯡꯁꯤꯗꯒꯤ ꯑꯅꯝꯕ ꯍꯧꯔꯛꯈ꯭ꯔꯦ ꯁꯤ ꯆꯤꯡꯁꯦ ꯆꯥꯎꯕꯁꯨ ꯋꯥꯠꯂꯦ ꯗꯥꯎꯟꯍꯤꯜꯒꯤ ꯑꯣꯏꯅꯗꯤ ꯁꯦꯝꯖꯤꯜꯂꯒꯗꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯛꯇ ꯁꯦꯝꯃꯛ ꯇꯥꯔꯒꯗꯤ ꯐꯖꯅ ꯄꯣꯠꯊꯣꯛ ꯃꯌꯥꯝ ꯊꯣꯛꯀꯅꯤ ꯕꯠ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯍꯦꯟꯕ ꯆꯤꯡ ꯄꯥꯝꯃꯦ ꯍꯥꯏꯗꯤ ꯗ꯭ꯌꯨꯔꯦꯁꯟꯗꯣ 3 minutes 4 hours 4 minutes ꯃꯨꯛ ꯑꯗꯨꯃꯥꯏꯅ ꯁꯥꯡꯕꯒꯨꯝꯕ ꯄꯥꯝꯕ ꯌꯥꯎꯋꯦ
ꯑꯗꯨꯒ ꯆꯤꯡꯁꯦ ꯑꯩꯈꯣꯏꯅ ꯊꯧꯗꯔꯤꯁꯦ ꯏꯀꯣ ꯒꯥꯔꯗꯦꯟ ꯂꯣꯝꯒꯤ ꯆꯤꯡ ꯁꯤ ꯑꯋꯥ ꯆꯤꯡ ꯑꯅ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯆꯤꯡꯈꯩ ꯆꯤꯡ ꯌꯨꯝꯅꯥꯝ ꯈꯨꯅꯧꯒꯤ ꯆꯤꯡ ꯈꯔ ꯃꯦꯟ ꯑꯗꯨꯒ ꯆꯩꯔꯥꯎ ꯆꯤꯡꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯆꯩꯔꯥꯎ ꯆꯤꯡꯁꯦ ꯍꯥꯟꯅ ꯊꯧꯔꯝꯃꯦ ꯏꯁꯇꯤꯌꯔ ꯀꯩꯀꯩ ꯁꯥꯗ꯭ꯔꯤꯀꯥꯟ ꯃꯃꯥꯡꯗꯁꯨ ꯑꯗꯨ ꯆꯤꯡꯁꯦ ꯃꯁꯤꯒꯤ ꯃꯔꯛꯁꯤ ꯈꯛꯇꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯃꯟ ꯑꯣꯏꯅ ꯊꯧꯗꯈꯤꯕꯅꯤꯅ ꯂꯝꯕꯤꯁꯦ ꯆꯤꯡꯐꯥꯁꯨ ꯄꯨꯕ ꯄ꯭ꯂꯁ ꯑꯩꯈꯣꯏꯅ ꯈꯔꯁꯨ ꯁꯦꯝꯖꯕꯁꯨ ꯌꯥꯎꯕ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯑꯋꯥ ꯆꯤꯡꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯜ ꯈꯔ ꯁꯦꯝꯃꯦ ꯑꯩꯈꯣꯏꯒꯤ ꯖꯨꯅꯤꯌꯔ ꯀꯩ ꯈꯔ ꯀꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯦꯝꯈꯤꯕ ꯌꯥꯝ ꯂꯥꯏꯅ ꯅꯣꯡꯃꯗ ꯑꯗꯨꯝ ꯅꯤꯅꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯕ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯄꯣꯠꯇꯣ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯦꯛꯁꯦ ꯑꯗꯨꯃꯥꯏꯅ ꯁꯦꯝꯃꯒ ꯑꯅꯝꯕꯅ ꯆꯤꯡꯁꯦ ꯈꯔ ꯈꯛꯇ ꯊꯝꯕꯩ ꯋꯥꯅꯤ ꯊꯧꯕꯗꯤ ꯀꯥ ꯍꯦꯟꯅꯗꯤ ꯃꯌꯥꯝ ꯊꯝꯅꯤꯡꯉꯦ ꯍꯥꯏꯗꯤ ꯃꯈꯜ ꯃꯈꯜꯒꯤ ꯆꯤꯡ ꯇꯔꯦꯟ ꯆꯤꯡ ꯑꯃꯒ ꯂꯩꯃꯥꯏ ꯃꯥꯟꯅꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯝꯅ ꯋꯦꯠ ꯑꯣꯏꯕ ꯌꯥꯝ ꯂꯨꯖ ꯑꯣꯏꯕꯗ ꯊꯧꯔꯦ ꯈꯜꯂꯣ ꯑꯥꯗ ꯔꯣꯀꯤ ꯑꯣꯏꯕ ꯃꯌꯥꯝ ꯊꯦꯡꯅꯔꯛꯀꯅꯤ ꯂꯨꯖ ꯑꯣꯏꯕ ꯍꯦꯜꯂꯛꯄ ꯁꯣꯏ ꯃꯥꯟꯅꯗꯕꯅꯤꯅ ꯃꯈꯜꯁꯦ ꯌꯥꯝ ꯊꯦꯡꯅꯩꯕ ꯕ꯭ꯔꯦꯀꯤꯡꯗꯕꯨ ꯕ꯭ꯔꯦꯛ ꯐꯥꯏ ꯁꯤꯠꯈꯤꯕꯕꯨ ꯑꯣꯏꯔꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯆꯤꯡ ꯃꯈꯜꯗꯤ ꯊꯧꯅꯤꯡꯉꯦ ꯑꯗꯣ ꯈꯔꯁꯦ ꯅꯠꯇꯅ ꯊꯧꯅꯤꯡꯉꯥꯏꯁꯦ ꯂꯩꯇꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯇꯥꯡꯁꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯂꯣ ꯁ꯭ꯇꯦꯖꯇ ꯂꯩꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤ ꯐꯣꯝꯗ ꯇꯧ ꯇꯥꯔꯁꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯗꯥꯎꯟꯍꯤꯜ ꯁꯣꯁꯥꯏꯇꯤ ꯍꯥꯏꯔ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯩꯈꯣꯏ ꯈꯔꯈꯛ ꯂꯩꯕꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯁ꯭ꯀꯣꯞꯁꯤꯗꯤ ꯇꯨꯡ ꯀꯣꯏꯅ ꯑꯩꯈꯣꯏꯁꯦ ꯇꯣꯛꯈ꯭ꯔꯦ ꯃꯇꯝꯅ ꯍꯦꯜꯂꯛꯄꯗꯒꯤ ꯇꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯅꯤꯄꯨꯔ ꯗꯥꯎꯟꯍꯤꯜ ꯁꯣꯁꯥꯏꯇꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯕꯈꯩꯅ ꯄꯥꯏꯍꯧꯕ ꯌꯥꯕꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯁꯤꯒꯤ ꯇꯤꯝ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯁꯦ ꯃꯥꯎꯟꯇꯦꯟ ꯕꯥꯏꯀꯤꯡ ꯑꯣꯔ ꯗꯥꯎꯟꯍꯤꯜ ꯍꯥꯏꯕꯕꯨ ꯑꯣꯏꯔꯣ ꯄꯨꯂꯞ ꯆꯥꯎꯈꯠꯅꯕ ꯌꯥꯍꯧꯕꯒꯤ ꯐꯤꯕꯝꯁꯤꯒꯤ ꯁ꯭ꯀꯣꯞꯇ ꯆꯥꯎꯈꯠꯍꯧꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯌꯥꯠꯄꯗꯧꯅ ꯁꯨꯃꯥꯏꯅ ꯊꯝꯅꯤꯡꯉꯦ ꯃꯌꯥꯝꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯗꯥꯎꯟꯍꯤꯜ ꯁꯣꯁꯥꯏꯇꯤ ꯂꯩꯖꯔꯤ ꯗꯥꯎꯟꯍꯤꯜꯗ ꯏꯟꯇꯔꯦꯁ ꯑꯣꯏꯕꯤꯕ ꯍꯥꯏꯗꯤ ꯃꯁꯤꯒꯤ ꯐꯤꯜꯁꯤꯗ ꯈꯣꯡ ꯊꯥꯡꯖꯟꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯅꯠꯇ꯭ꯔꯒ ꯐꯤꯖꯤꯀꯦꯜꯗꯕꯨ ꯑꯣꯏꯔꯣ ꯎꯅꯔꯒꯕꯨ ꯑꯣꯏꯔో ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯗꯨꯒ ꯁꯥꯏꯀꯜꯒꯤ ꯃꯇꯥꯡꯗꯕꯨ ꯑꯣꯏꯔꯣ ꯑꯦꯅꯤ ꯑꯇꯣꯞꯄ ꯀꯩꯀꯩ ꯈꯪꯅꯤꯡꯕ ꯂꯩ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯁꯛ ꯇꯥꯛꯄ ꯃꯥꯎꯟꯇꯦꯟ ꯕꯥꯏꯀꯤꯡꯗ ꯃꯅꯤꯄꯨꯔꯗ ꯁꯛ ꯇꯥꯛꯄ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ